Another video amada mayam pumnamakpo amukana taranokjeri. Ngasidi emotionally oina mature oidriba mioising asina yamna toina tawganba thabak thawong khara telapna thamjage. Ihan hanbada overreact. Karigumba ama thengnaba tawba natragana any situation amada ka hena overreact tawba asi emotionally immature oiba mioi amagi hauna sani. Makoina ayamba overreact tawriba asi karigumba aruba situation ama thingnaba matamda madubu pugning fathaduna constructive oiba manner amada madugi solution thiba aduga madu thengnaba adu ngamdabadagi makoina overreact tawribani. Overreact tawbana solution afaba ama kaidongda forakloi aduga situation khudingmakta aikoina react tawbagi mathausu tade. Number 2 the holding grudges. Aikoi punsida nungaitaba thokdok kaya ama thokpa amasung atopa mioisingna aikoida nungaihandaba kairakpa masidi adumak thoktuna leiragadabani. Maduda adumak khanjinduna matam kuina hold tawduna thamba asi emotionally oina immature oi haibagi sign ni. Masigi oina di tawgadaba adu tawraga move on tawba asina khwaidagi best ni. Ahumsubada denying problems. Problem ama thengnaba matamda madubu mayoknaba amasung madugi solution thibagi mahutta nathaiduna chenba si emotionally oina immature oidaba kangbuna ayamba tawgali. Mathangi point da blaming others. Aikoina karigumba ama tawba natragana karigumba ama asoiba lakpa matamda isana tawjariba adugi responsibility lawbagi mahutta atopa mioisingda blame tawsinba asi hairiba mioising asina adumak tawgani. Mathangi point da beat yourself up. Karigumba thaba ama tawba matamda madugi mahichadaba natragana karigumba asoiba ama lakpa matamda isana isada ka hena saujaba amasung isada yamna hena criticize tawjaba isagi mangnaba tawba asi isa asi immature oidri haibani. Aroibada always need to be right. Matam khudingmakta ngamdaba yade chumdaba yade haiduna adumak khanduna leiba madubu yade natragana ngamhaude haibagi damakta atopa mioisingbu ignore tawba asisuni.